ꯆꯥꯎꯃꯜꯂꯁꯨ ꯂꯣꯡꯕ ꯃꯅꯨꯡꯗ ꯉꯥ ꯐꯥꯕ ꯂꯨꯕꯅꯦ ꯍꯥꯏꯐꯝ ꯆꯥꯅ ꯄꯥꯏꯍꯧꯗ꯭ꯔꯗꯤ ꯀꯥꯏ ꯅꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯂꯧꯈꯠꯂꯛꯇꯣꯔꯦ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯋꯥꯎ ꯑꯗꯨꯝꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯝꯗꯤ ꯐꯖꯔꯦ ꯉꯝꯗꯦ ꯑꯅꯤꯃꯛ ꯈꯤꯇꯪ ꯋꯥꯡ ꯊꯥꯡꯒꯠꯄꯤꯌꯨ ꯇꯥꯃꯣ ꯁꯛꯀ ꯀꯣꯟꯅꯅ ꯑꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯑꯩ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯊꯝ ꯌꯥꯔꯦ ꯇꯥꯃꯣ ꯁꯤꯗ ꯌꯦꯡꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯗꯤ ꯁꯨꯔꯨꯛ ꯆꯥꯎꯕ ꯉꯥꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯉꯥ ꯁꯨꯔꯨꯛ ꯆꯥꯎꯕ ꯖꯥꯠꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯐꯥꯖꯒꯦ ꯉꯁꯤꯁꯦ ꯉꯥꯏꯈꯣꯡꯗ ꯑꯩꯈꯣꯏꯁꯦ ꯉꯥ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯥꯝꯃ ꯏꯕꯥꯅꯤ ꯃꯥꯝꯃꯩꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯝꯕ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯦꯂꯥꯗꯤ ꯑꯣꯜꯔꯦꯗꯤ ꯃꯣꯏ ꯍꯧꯔ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯃꯦꯂꯥꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯆꯤꯟꯕ ꯍꯥꯏꯕꯕꯨ ꯑꯇꯩ ꯅꯠꯇꯦ ꯃꯤ ꯃꯁꯤꯡ ꯋꯥꯠꯄ ꯑꯗꯨꯒꯤꯅꯤ ꯃꯥꯝꯃꯒꯤ ꯉꯥ ꯐꯥꯕꯒꯤ ꯆꯠꯅꯤꯡꯕꯒꯤ ꯆꯥꯡꯁꯦ ꯃꯥꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯆꯦꯜꯂꯦ ꯉꯁꯤ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯒ ꯂꯥꯛꯏꯅꯤ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯆꯥꯡꯗ ꯉꯥꯗꯣ ꯃꯄꯨꯅ ꯉꯥꯁꯦ 250ꯃꯨꯛ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ 100ꯃꯨꯛ ꯄꯥꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯁꯤ ꯊꯤꯒꯠꯂꯒ ꯀꯌꯥꯃꯨꯛ ꯐꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯃꯄꯨꯒ ꯉꯥꯡꯅꯔꯒ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯒ ꯄꯩꯁꯥꯁꯤ ꯄꯤꯅꯔꯒ ꯍꯥꯏꯅꯔꯒ ꯃꯌꯥꯝ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯃꯦꯂꯥ ꯌꯦꯡꯁꯦ ꯑꯗꯨꯒ ꯍꯣꯏ ꯉꯁꯤꯒꯤ ꯃꯦꯂꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯉꯥ ꯑꯆꯧꯕ ꯌꯥꯝ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯇꯥꯔꯕꯅꯤꯅꯀꯣ ꯑꯗꯨꯒꯤꯗꯨꯁꯨ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯃꯥꯝꯁꯨ ꯑꯗꯨꯒ ꯃꯥꯝꯃꯒꯤ ꯋꯥꯔꯤ ꯑꯃꯒ ꯃꯥꯃꯥ ꯑꯝꯇ ꯉꯥꯏꯈꯣ ꯃꯌꯥꯝ ꯃꯥꯝꯃꯁꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯗꯣꯛꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯁꯤ ꯑꯩꯒꯤ ꯍꯧꯔꯛꯄꯗ ꯍꯥꯞꯇꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯝꯃꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦ ꯃꯥ ꯃꯃꯥꯡꯒꯤ ꯃꯦꯂꯥꯗꯁꯨ ꯑꯍꯥꯟꯕꯒꯤ ꯂꯣꯡꯎꯞ ꯄꯥꯔꯒ ꯖꯧ ꯂꯥꯎꯅ ꯆꯣꯡꯗꯕ ꯃꯌꯥꯝ ꯉꯥꯒ ꯐꯤꯡ ꯐꯤꯡ ꯆꯣꯡꯕ ꯑꯍꯥꯟꯕꯒꯤ ꯂꯣꯡꯎꯞ ꯇꯧꯔ ꯇꯥꯟꯕ ꯍꯧꯕꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯝꯃꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯑꯩꯅ ꯀꯩ ꯃꯔꯝꯒꯤ ꯌꯥꯎꯗ꯭ꯔꯤꯅꯣꯅ ꯃꯥꯝꯗ ꯍꯪꯕ ꯑꯗꯣ ꯃꯥꯝꯃ ꯃꯔꯝꯗꯣ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨꯅ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯄꯦꯖ ꯃꯦꯀꯔ ꯄꯦꯁꯦꯜꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯅꯍꯥ ꯃꯔꯛꯇꯨꯗ ꯉꯥ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩ ꯆꯣꯡꯕꯗꯨꯗ ꯀꯩꯒꯨꯝꯕ ꯆꯪꯁꯤꯜꯂꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯩ ꯄꯦꯖ ꯃꯦꯀꯔ ꯍꯥꯞꯄꯤ ꯃꯄꯥꯁꯤꯗ ꯄꯥꯜꯂꯗꯤ ꯑꯩꯁꯦ ꯍꯥꯔꯠꯁꯦ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯤꯗꯅ ꯀꯤꯗꯅ ꯑꯩ ꯇꯁꯦꯡꯃꯛꯀꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯇꯥꯟꯕꯅꯤ ꯍꯣꯏ ꯃꯥꯝꯃꯅ ꯀꯣꯟꯅ ꯀꯨꯝꯃꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯪꯀ ꯑꯗꯨꯒꯤ ꯑꯇꯩꯒꯤ ꯑꯃ ꯅꯠꯇꯦ ꯉꯁꯥꯏ ꯂꯨꯏ ꯑꯔꯨꯕ ꯄꯨꯈ꯭ꯔꯤꯁꯦ ꯊꯦꯟꯕ ꯂꯨꯕ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯅꯥꯛꯇ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯁꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯄꯨꯅ ꯏꯇꯥꯎ ꯍꯥꯏꯇꯥꯔꯦꯅꯦ ꯏꯇꯥꯎ ꯃꯤꯡꯗꯣ ꯀꯩ ꯀꯧꯒꯦ ꯃꯤꯡ ꯖꯦꯝꯁ ꯀꯧꯏ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣꯡ ꯈꯨꯅꯧꯗꯒꯤꯅꯤ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ ꯁꯣꯔꯤ ꯉꯥꯏꯈꯣꯡ ꯈꯨꯂꯦꯟꯗꯒꯤ ꯖꯦꯝꯁꯅꯦ ꯑꯗꯣ ꯖꯦꯝꯁꯀꯤ ꯄꯨꯈ꯭ꯔꯤꯗ ꯉꯁꯤꯁꯦ ꯃꯌꯥꯝ ꯏꯟ ꯃꯦꯂꯥ ꯁꯤꯜꯂꯦ ꯑꯗꯣ ꯄꯨꯈ꯭ꯔꯤꯁꯦ ꯈꯤꯇꯪ ꯉꯥ ꯐꯥꯕꯗ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯁꯤꯅ ꯈꯤꯇꯪ ꯋꯥꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦ ꯏꯁꯤꯡꯁꯤꯅ ꯈꯤꯇꯪ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯤꯇꯪ ꯉꯥ ꯐꯥꯕꯁꯤꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯣꯏ ꯉꯁꯤ ꯃꯤ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤꯀꯣ ꯃꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯏꯟ ꯃꯦꯂꯥ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯁꯨ ꯃꯤ ꯌꯥꯝꯗꯕꯤꯗ ꯑꯩꯈꯣꯏ ꯉꯥ ꯌꯥꯝ ꯄꯩꯁꯥ ꯆꯥꯎꯖꯔꯁꯨ ꯉꯥ ꯌꯥꯝ ꯐꯥꯔꯨꯔꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗ ꯂꯥꯛꯑꯝꯗꯣꯏꯅꯦ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯁꯦ ꯍꯥꯏꯕ ꯑꯗꯣ ꯂꯥꯛꯏꯕꯅꯤꯅ ꯅꯩꯕ ꯌꯥꯕ ꯅꯩꯕꯤꯔꯒ ꯐꯥꯕꯤꯔꯒ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯟꯕꯤꯈꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯍꯧꯒꯦꯕ ꯍꯣꯏꯅꯦ ꯉꯥ ꯐꯅꯗꯦꯒ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯅꯨꯡꯗꯥꯡ ꯇꯥꯔꯁꯨ ꯑꯃ ꯇꯥꯔꯁꯨ ꯉꯝꯃꯤꯈꯩ ꯐꯥꯕꯤꯔꯒ ꯑꯗꯨꯝ ꯄꯨꯕꯤꯈꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯖꯦꯝꯁꯀꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯏꯇꯥꯎꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯒꯤꯁꯨ ꯃꯥꯡꯗꯕ ꯑꯗꯩ ꯐꯥꯕ ꯂꯥꯛꯏ ꯃꯌꯥꯝꯗꯨꯁꯨ ꯃꯥꯡꯗꯅ ꯉꯝꯅꯕ ꯐꯥꯕꯤꯈꯣ ꯍꯥꯏꯕꯅꯦ ꯉꯥꯗꯣ ꯂꯩ ꯈꯪꯕꯅꯤꯅ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛꯌꯨ ꯑꯩ ꯏꯇꯥꯎ ꯖꯦꯝꯁꯀ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯅꯦ ꯏꯇꯥꯎ ꯖꯦꯝꯁ ꯍꯥꯏꯗꯣ ꯄꯨꯈ꯭ꯔꯤꯁꯦ ꯁꯤꯅꯦꯕ ꯄꯨꯈ꯭ꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯆꯥꯎꯕꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯄꯨꯈ꯭ꯔꯤꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯨꯒ ꯃꯤꯁꯦ ꯏꯟ 5 ꯈꯛ ꯊꯥꯏ ꯏꯟꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯥꯗ ꯑꯃ ꯂꯣꯟꯈꯠꯂꯒ ꯑꯃ ꯂꯩꯔꯦ 2 3 4 ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯒ ꯏꯟ 5 ꯈꯛ ꯊꯥꯏ ꯑꯗꯨꯒ ꯂꯣꯡꯎꯞ ꯇꯥꯟꯕ ꯃꯤꯈꯩꯗꯤ ꯁꯤꯗ ꯃꯌꯥꯝꯅ ꯎꯕꯤꯔꯤꯁꯤꯅꯤ ꯑꯗ ꯏꯇꯥꯎ ꯖꯦꯝꯁꯅ ꯄꯥꯈꯠꯂꯤꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯐꯖꯅ ꯂꯩꯕꯅꯤ ꯃꯁꯥ ꯃꯄꯨꯅꯤꯅ ꯃꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯣꯏ ꯂꯨꯕ ꯊꯦꯟꯕꯗꯤ ꯈꯔ ꯃꯥꯟꯗꯦ ꯃꯌꯥꯏꯗ ꯑꯔꯨꯕ ꯄꯥꯔꯠ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯔꯨꯕ ꯄꯥꯔꯠꯁꯤꯗ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯅꯩꯕ ꯉꯝꯗꯗꯅ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒ ꯃꯌꯥꯝꯁꯦ ꯐꯥꯅꯗꯕꯤꯗ ꯍꯟꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯤꯁꯦ ꯈꯤꯇꯪ ꯌꯥꯝꯃꯝꯃꯗꯤ ꯃꯤ ꯌꯥꯝꯃꯗꯤ ꯍꯦꯛꯇ ꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯅ ꯏꯇꯥꯎ ꯖꯦꯝꯁꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯀꯌꯥꯝ ꯐꯥꯅꯩ ꯈꯣꯠꯅꯩꯁꯦ ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯩꯅ ꯂꯥꯛꯄꯗ ꯃꯦꯂꯥꯗꯤ ꯍꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛ ꯌꯥꯝ ꯀꯨꯏꯅ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯅꯍꯥꯟꯒꯩ ꯃꯦꯂꯥꯗꯤ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯅꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯀꯨꯏꯗꯧ ꯃꯥꯜꯂꯦ ꯅꯩꯕꯗ ꯈꯔ ꯀꯨꯏꯅꯤ ꯑꯗꯨꯗꯨꯅ ꯌꯦꯡꯁꯦ ꯑꯁ ꯉꯥ ꯑꯃ ꯆꯣꯡꯈ꯭ꯔꯦ ꯃꯅꯪꯒꯟꯗ ꯑꯆꯧꯕ ꯑꯃ ꯆꯣꯡꯈ꯭ꯔꯦ ꯁꯤꯒꯤ ꯏꯟ ꯆꯤꯡꯉꯤꯁꯤꯒꯤ ꯃꯅꯤꯡꯗ ꯌꯦꯡꯉꯁꯦ ꯑꯁꯣꯝ ꯅꯥꯀꯟꯁꯨ ꯍꯥꯏꯐꯦꯠ ꯆꯠꯂ ꯌꯦꯡꯉꯨꯒꯦ ꯏꯇꯥꯎ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯍꯣꯏ ꯀꯥꯡꯕꯨꯗꯤ ꯏꯟ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯏꯟ ꯇꯧꯗꯦ ꯂꯣꯡꯎꯞ ꯇꯥꯜꯂꯤ ꯂꯣꯡꯎꯞ ꯇꯥꯜꯂꯤ ꯑꯉꯥꯡꯒꯩ ꯑꯣ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯐꯥꯕ ꯑꯣꯏꯔꯖꯥꯠꯅꯤ ꯑꯁꯤꯗ ꯑꯆꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯍꯦ ꯇꯨ ꯑꯁꯤ ꯏꯟꯁꯦ ꯑꯆꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯆꯥꯎꯋꯦ ꯁꯤꯒꯤ ꯉꯥꯁꯦ ꯇꯨ ꯃꯌꯥꯝ ꯑꯩ ꯆꯦꯟꯁꯤꯜꯂꯗꯤ ꯐꯔ ꯍꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯆꯥꯎꯔꯦ ꯀꯩ ꯉꯥ ꯑꯣꯏꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯍꯥꯞꯈ꯭ꯔꯦ
tao cái ngàn thôi gì cái bố silver này sao đấy ồ đây đây tao đi này đó chính là mai silver cho ôm là kiểu đó anh đang học đây làm nó cặp hơn anh đưa xí xuân bên này ở sao nó ôm vô rồi ai sang học đâu xôi bên này xí cho rồi này xí bra hit này xí đi tôi xí cái tôi sợ xí như cho rồi thì lắc cái gì nan thuốc rồi bà dog đi bấm mui mai cho om này xí đi anh chị em xin nan thuốc rồi thì bấm mui hè sầu thôi lấy này xin em luôn mình nghe theo đi ô bấm mui hè tôi sai đó lòng em này lấy về nhau mai được cho rồi cái chuyện đó lấy được cả cái này chứ không gì đâu mai không gì thằng cái tao bên này vậy không gì thằng cái tao bên xuôi vậy mà cái cho này phải nè bây giờ là này mà cái gì mà ngon ngoài cái đó này làm này mà mai đó ya đấy khắp rồi này mà ngay đấy ta rồi coi em sai yang biar mà căng nó hồ đó không sao đấy 또 이랩 했는데 이랩 욕도 봐 여와 봐서 여러 보자가 인주함데 양 밥은 더 있는 시죠 연계 nó phá cái này xem em ngày biếu ngày vẫn làm cái này chỉ tao mới xin nghe số vợ hàng cái tiếc phải bấm từ lâu xem lắc đấy mà sao anh lắc lên bấm cái gì kia masih kita ngelu deh, nak koi longta lebih cenau deh, compare lah, sih gelu mana nak wara yang ngasih deh. Terus mapan ni kau, sih mapan dah nak kuang mui awak tu kan, mai ada di tu ada je, mai ada di sini je. Ini pang tu ngak kehian biar apa, ngapau kerawan ni, ini cuma masih ngam dalam ni orang sih deh. Masih, okay. Ada miar. Thì cái mèo tôi ra sao mà sorry asizon ani rồi ama cậu mà tôi thì cái in gì rồi mà tôi anh sorry grass thì em đã pick point đấy thế số mèo đây này số mèo đây này thì đó rồi thì sorry hết kilo mà ngang ta này cũng nè ngã lấy số vậy tôi thì đấy đó kilo mà ngang ta mèo rồi hết thì Hopping, hop tu tu. Sorry sih tu. Ini lap na namai tor ban. Sorry. Adu di fazare he. Yama. Oh, apa ke? Nga fazar adu ma sanium horen pair ka se nom cha. Hoi horen di nga payo wa so dom ta du ga inom sana makok ta pak ke. Inom sana ngasi hayang video ki heroin kumal lagi. Ngasi long sida so mau rồi. Tôi số mi. Cái ngàn anh. Putrok. Mà tại đã mau cái tôi số mà. Nè, bây giờ số cái tôi. Mà lục rồi. Mà sỏi mai thì khăng itu. Sorry. Okay. Rasa sa mapan de ukra ni suma le among malle maya. Hapkra jikidu di phai. Nga je le ju pha bo ari moi je sing tong man dana. Ani suma le nga mai. Amma khang na ti mai. Sorry si ju khang mai mong.
ꯑꯣ ꯑꯆꯧꯕ ꯑꯃ ꯐꯥꯈ꯭ꯔꯦ ꯁꯤꯅ ꯑꯅꯤꯁꯨꯕ ꯁꯠꯄ ꯑꯁꯤꯁꯨ ꯆꯥꯎꯔꯦ ꯍꯦ ꯑꯁ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯎꯔꯦꯕ ꯗꯥꯎ ꯌꯥꯏ ꯍꯦ ꯑꯃ ꯗꯥꯎ ꯐ ꯌꯥꯏꯕ ꯐꯖꯔꯦ ꯍꯧꯖꯤꯛꯀꯤ ꯑꯀꯣꯝꯕꯩꯗꯨꯅ ꯍꯦꯟꯅ ꯆꯥꯎ ꯃꯥꯜꯂꯦ ꯑꯁ ꯑꯩ ꯉꯥꯎꯂꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯟꯀꯠꯅꯤꯀꯣ ꯍꯧꯖꯤꯛ ꯈꯤꯕ ꯉꯥꯗ ꯁꯤ ꯄꯨꯔꯛꯑꯦ ꯇꯧꯑꯝꯅ ꯇꯥꯎ ꯅꯪ ꯍꯧꯖꯤꯛ ꯎꯈꯤꯕ ꯉꯥꯗꯣ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯑꯁ ꯑꯅꯤꯅꯦ ꯑꯃꯨꯛꯇ ꯎꯞꯄꯤꯗꯣ ꯉꯁꯥꯏꯒꯤ ꯑꯃ ꯐꯥꯗ꯭ꯔꯤꯕꯣ ꯑꯅꯤꯃꯒ ꯐꯥꯔꯦ ꯑꯁ ꯍꯧꯖꯤꯛꯀꯤꯁꯨ ꯆꯥꯎꯍꯦ ꯑꯁꯦꯡꯕ ꯅꯆꯤꯟ ꯊꯤ ꯑꯩ ꯎꯍꯧꯔꯦ ꯑꯀꯣꯝꯕꯩꯗꯣ ꯁꯤꯔꯣ ꯑꯅꯤ ꯉꯁꯥꯏ ꯐꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯕ ꯉꯥ ꯑꯅꯤꯃꯛꯁꯦ ꯍꯧꯖꯤꯛ ꯐꯥꯕꯗ꯭ꯔꯣ ꯇꯨ ꯑꯅꯤꯃꯛꯅꯤ ꯎꯞꯄꯤꯁꯦ ꯌꯦꯡꯉꯨꯅ ꯇꯨ ꯁꯤ ꯆꯥꯎꯔ ꯁꯤꯗꯤ ꯀꯤꯂꯣ ꯐꯅꯌꯥꯝ ꯇꯥꯔꯅꯤ ꯑꯃ ꯑꯆꯧꯕꯁꯤꯗꯤ ꯇꯨꯁꯦ 4-5 ꯇꯥꯗ꯭ꯔꯥ ꯑꯗꯨꯗꯤ ꯇꯥꯔꯦ ꯑꯍꯨꯝꯒꯨꯝꯕ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯑꯍꯨꯝꯗꯤ ꯍꯦꯜꯂꯅꯤꯀꯣ ꯑꯃꯁꯤꯕꯨꯗꯤ 1.5 2 ꯂꯩꯔꯅꯤ ꯁꯤꯁꯤꯅ 1.5 2 ꯁꯤꯗꯤ 3 ꯌꯥꯝ ꯊꯤ ꯍꯦꯜꯂꯅꯤ ꯗꯥꯎ ꯌꯥꯏ ꯍꯥꯏꯗꯥꯎ ꯅꯣꯏ ꯄꯥꯔꯇꯤꯁꯦ ꯑꯃꯨꯛꯇ ꯑꯅꯤ ꯎꯞꯄꯦꯕ ꯉꯁꯥꯏ ꯑꯗꯨꯝ ꯑꯅꯤ ꯑꯃꯒ ꯐꯥꯈ꯭ꯔꯦꯕꯀꯣ ꯐꯔꯦ ꯐꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯅꯨꯄꯥ ꯑꯁ ꯑꯃꯨꯛꯇ ꯑꯅꯤ ꯎꯞꯄ ꯍꯥꯏꯁꯦ ꯁꯤꯒꯤ ꯏꯌꯥꯝꯕꯁꯦ ꯃꯗꯥꯎ ꯌꯥꯝ ꯊꯤ ꯌꯥꯕ ꯏꯌꯥꯝꯕ ꯑꯃ ꯑꯣꯏꯔꯦ ꯗꯥꯎ ꯌꯥꯕ ꯃꯤ ꯉꯁꯤꯒꯤ ꯃꯦꯂꯥꯁꯤꯒꯤ ꯈ꯭ꯋꯥꯏ ꯗꯥꯎ ꯌꯥꯕ ꯃꯤ ꯃꯥꯅ ꯇꯥꯔꯦ ꯑꯃꯨꯛ ꯎꯞꯄ ꯃꯥꯜꯂꯦ ꯆꯥꯎꯔꯕꯣ ꯏꯌꯥꯝꯕ ꯆꯥꯎꯋꯦ ꯑꯆꯧꯕ ꯃꯨꯛꯈ꯭ꯔꯦ ꯑꯃꯁꯨ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯇꯞ ꯊꯣꯛꯂꯛꯑꯦ ꯂꯣꯡꯎꯞ ꯇꯥꯟꯕ ꯃꯤꯗꯤ ꯈꯔ ꯋꯥꯔꯅꯤ ꯉꯁꯤ ꯀꯨꯏꯅ ꯇꯥꯟꯗ ꯌꯥꯔꯔꯣꯏꯕ ꯅꯩꯅ ꯍꯣꯠꯅꯕꯗ ꯁꯤꯅ ꯆꯥꯎꯔꯦ ꯉꯥꯈꯥꯎꯗꯤ ꯌꯥꯎꯔꯕꯣ ꯏꯌꯥꯝꯕ ꯑꯁ ꯉꯥꯈꯥꯎ ꯄꯥꯏꯕ ꯂꯥꯛꯑꯣ ꯍꯦ ꯆꯥꯎꯔꯦ ꯍꯦ ꯉꯥꯈꯥꯎ ꯄꯥꯏꯕ ꯆꯠꯂꯦ ꯇꯨ ꯁꯤꯗꯩ ꯆꯥꯎꯔꯦ ꯆꯠꯂꯣ ꯑꯁ ꯃꯥ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯑꯅꯤ ꯎꯞꯄꯗꯨꯁꯨ ꯆꯥꯎꯋꯦ ꯉꯥꯈꯥꯎ ꯄꯥꯏꯕ ꯃꯤ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯀꯝꯄꯜꯁꯔꯤ ꯁꯤꯌꯣꯔ ꯁꯣꯠꯅꯤ ꯁꯤꯗꯤ ꯎꯞꯈ꯭ꯔꯕꯅꯤꯅ ꯐꯥꯕ ꯉꯝꯗ ꯂꯩꯔꯦꯕ ꯆꯥꯎꯃꯜꯂꯁꯨ ꯂꯣꯡꯕ ꯃꯅꯨꯡꯗ ꯉꯥ ꯐꯥꯕ ꯂꯨꯕꯅꯦ ꯄꯥꯏꯐꯝ ꯆꯥꯅ ꯄꯥꯏꯍꯧꯗ꯭ꯔꯗꯤ ꯀꯥꯏ ꯅꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯂꯧꯈꯠꯂꯛꯇꯣꯔꯦ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯋꯥꯎ ꯑꯗꯨꯝꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯝꯗꯤ ꯐꯖꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯆꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯁꯤꯒꯨꯝꯕ ꯕꯤꯠ ꯃꯆꯥ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤꯗ ꯁꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯌꯥꯝ ꯐꯥꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯕꯤꯠ ꯃꯆꯥ ꯈꯔ ꯂꯩꯔꯤ ꯑꯗꯨꯝ ꯌꯦꯡꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝꯅ ꯋꯥ ꯂꯥꯡꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗ꯭ꯔꯁꯨ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯏ ꯂꯣꯡꯕ ꯃꯦꯂꯥꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯤꯕꯣ ꯏꯟ ꯃꯦꯂꯥꯁꯦ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯁꯤꯗꯩꯔꯣ ꯅꯣꯏ ꯂꯩꯀꯥꯏꯅꯦꯕꯀꯣ ꯐꯔꯦ ꯁ꯭ꯋꯥꯏꯁꯦ ꯉꯥ ꯂꯩꯔꯦ ꯈꯪꯕꯗꯤ ꯂꯥꯛꯁꯟꯅꯔꯦ ꯏꯌꯥꯝꯕ ꯑꯃꯁꯨ ꯍꯧꯖꯤꯛ ꯐꯥꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯔꯦ ꯁꯤꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯎꯞꯈ꯭ꯔꯦ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕꯣ ꯇꯥꯎꯈꯠꯂꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯈꯨꯝꯗꯣ ꯅꯝꯁꯤꯜꯂ ꯊꯝꯃꯣ ꯑꯗꯨꯗꯤ ꯑꯁ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯎꯞꯄꯦꯅꯦ ꯑꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯉꯥ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯎꯞꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯁꯤꯃꯗꯤ ꯉꯥꯏꯔꯒꯦ ꯑꯁ ꯈꯣꯏꯗꯗꯤ ꯑꯩ ꯑꯗꯨꯅꯤꯅꯦ ꯑꯃꯨꯛ ꯋꯥꯈꯟꯗ ꯂꯥꯛꯏꯁꯦ ꯃꯣꯏ ꯐꯥꯗꯣꯛꯏꯁꯤꯡꯁꯦ ꯈꯣꯏꯗꯒ ꯆꯤꯡꯊꯠꯅ ꯅꯨꯡꯉꯥꯏꯒꯅꯤꯗꯅ ꯑꯥꯎ ꯑꯗꯨ ꯉꯥꯏꯔꯁꯦ ꯂꯥꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯔꯦꯁꯀ꯭ꯌꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯌꯥꯝꯕ ꯀꯟꯅ ꯆꯦꯜꯂꯦ ꯁꯥꯔ ꯁꯣꯝꯗ ꯉꯥꯏ ꯂꯩꯔꯦ ꯌꯥꯗ꯭ꯔꯦꯍꯦ ꯈꯔ ꯊꯨꯅ ꯆꯦꯜꯂꯣꯍꯦ ꯍꯣꯏ ꯅꯩꯗꯣꯏꯅꯤ ꯀꯩꯅꯣ ꯑꯝꯇ ꯅꯩꯁꯜꯂꯣ ꯁꯥꯔ ꯂꯥꯛꯇꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧ ꯂꯩꯔꯦ ꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯃꯤ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯟꯁꯦ ꯆꯦꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯅꯝꯃꯤꯁꯦ ꯇꯣ ꯑꯁ ꯐꯖꯔꯦꯍꯦ ꯁꯤꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗꯩ ꯅꯝꯁꯦ ꯑꯝꯇ ꯆꯦꯜꯂꯣ ꯑꯗꯩ ꯃꯃꯥꯡꯗꯩ ꯅꯝꯃꯁꯤ ꯍꯣꯏ ꯅꯣꯡꯇ ꯌꯥꯗꯦ ꯃꯈ꯭ꯌꯥꯠ ꯄꯥꯏꯔ ꯊꯥꯡꯒꯠꯈ꯭ꯔꯣ ꯍꯥꯏꯔꯤ ꯃꯊꯛꯇ ꯑꯍꯩꯕ ꯑꯣꯖꯥ ꯀꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯂꯥꯛꯑꯕꯅꯤꯅ ꯁꯣꯏꯔꯔꯣꯏ ꯋꯥ ꯌꯥꯔꯦ ꯁꯤ ꯆꯥꯏꯁꯤꯗꯤ ꯑꯗꯨꯅꯅꯤꯅꯦ
Fazer kilo ni ti tar ama makai ni ti tar kakai jam fazer tau tar fazer ka nai re asigi inji am chawm lakre am chaw kilo 5 3 ta am lakre to asi bolok thong am dir tu mina kon gi dor slap ti lape he asi chaw ti chaw re mai ji asi di kilo nga sai gi mari ma thak tu idin asi bolok thok tri tu wa to asigi in nga je am na lalap lawe do nga chaw budi nong khak ti le to asi in je lok thok kar ba lok thok re horen last ta nga kem chaw pha ge da yong char ke sumai na lam na pet yeng min na je ji kwen asi in je chaw lakre to asi mayai ge in je chaw lakre to se yong khali in je mai je nga chaw ma upagi khudam ni mai ji मैम ये हाईदी तो अच्छाई मी होनरीजे इरे फंगदे मा लेपखलीजे माई लोंगो की मथक्तने लेपीजे nga chaw mu pe haine ma na ngai je te kem na te ngasai gi nga khau pai ba mai party kawri ni adu ngai ni adu ma mieng je mai nga chawm dau di ma le kem chaw no yeng hoji ma lukre mai lupi je nga ji ising mong dani ko lup toi short thing lup toi ni ko phagi na te ko iru pai je adu nga du ga mung na sanau doi ni manung da longup ti manung da makuna ko la ga nga da phangam no hanau doi ni adu yeng je ma lupe am pha na lupe kuire phokolok te ne ma ji yeng je nga di khar chawm do mal suna kan da zukra kano nga masa phana be ore fogole far jala phadri male mai je fogole ang phadri ang lukre amuk lukre mai je nga je khar saw ma le khar challenging oi mai nga je kano tore longuki makhundo dei satuk pa chandre nga je aduduna nga di makhunna phar ma male mai je aduga longu ka kai ga pulap mathak ta phukalak tore phukle si yenga je mai je le phangdre he sing di kai de gi tu yong tu asi bera kai mai je nga di chom no male longu makhundo hai di khurumbam longu ki round do chandre hamni na nga do chom do male ko long ka kai ga pulap phukhale ji yenga je iyamagi maming nga sigi nga phai ba iyamaji maming mang hai ba mang singa ji phajare he wa singa ji mai tar he duna ni ne nga sai dang kui nei simong da sort thing yama mang na yamna phajaba nga ma phare koi gi ini na nga kau da hapchale ko yamana ne hoji nga chaw sekala khibdo mai do phajaba ni pharam ai ulster ke mayam da ising ru je da nga pha bai challenging of da kitang mayam da wai review ba sing lu ji nga pha wai nga chaw ni ko pha na ne yam wai ha sa yamana toy do ire phangde ado ngasai lungu mathak ta kakhala lepi do adu kai haino nga do sakhe na ba na makunda le ko gi le khidena ba namjali ba nga namjali ne ba ang lebak makha yam kan ba duna hoi dagi du nei re yam phajare adu ne lungup ta le na ti yam na tra thank you da ada dan par sorry hujiki nga do damang na phagi ba lungup ki hujiki nga sai rupa pha nga do ne ba si khu chaw ji on tu enum sa du mai na nga chaw nga pha ji ngai dam ni ne ko hoi wa kan ngai da ba adu si ma pha ji kitang ngai ba phau tro enum sa hei kai lam de ne ba somung de gi hoi enum sa hei theng na pem ngai re damang gi nga ju chaw re kilo mari nga si dai te min pai ju chaw re he si lungup ki nga ta na tro mane man phai nga tan ani je anum chaw ma na tro size hape no mane wa sidi phajare he damang na nei re he si enum sa na enum jam ngai re thank you hoi thambiro itei mai ming de hangogdre itei mai ming da chaw ba akoi itaw haidra yam haidra kem phar ge khadi phar yenge son da lak yam hoi lungup ki kangu gi nga yenga je aduga lungup to hiki mai na kilo 4 ga ta do kokselak ko dune bit to sai ge law ga dra ya sai law yo ba hoi yenga je me nga yenga je ko yam nga je yeng min na je
ꯉꯁꯤ ꯂꯣꯡꯎꯞꯁꯦ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯥꯅꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯉꯥ ꯑꯆꯧꯕ ꯁꯨꯝ ꯂꯣꯡꯎꯞꯇ ꯐꯥꯕꯩ ꯕꯤꯠꯇ ꯑꯩꯅ ꯁꯨꯝ ꯎꯠꯆꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯗ 꼬면 나비 잡이다. ꯊꯥꯒꯠꯂꯣꯅꯦ ꯌꯥꯔꯦꯅꯦ ꯍꯣꯏ ꯄꯥꯏꯊꯣꯛꯈꯤꯅꯤꯀꯣ ꯃꯤ ꯄꯨꯈꯤꯗꯧ ꯊꯥꯗꯕꯤꯔꯨꯅꯤ ꯑꯗꯨ ꯄꯤꯍꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯤꯂꯣ 3 ꯍꯥꯏꯇꯥꯅꯤ ꯑꯍꯨꯝ ꯃꯌꯥ ꯇꯥꯔꯅꯤ ꯑꯁꯤ ꯉꯥꯁꯦ ꯇꯦꯟꯕꯪꯅꯦ ꯑꯇꯩ ꯐꯖꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯗꯥꯕꯤ ꯆꯥꯒꯤꯗꯤ ꯑꯩ ꯑꯁ ꯊꯥꯒꯠꯂꯦ ꯍꯣꯏ ꯑꯗꯨ ꯌꯦꯡꯁꯦ ꯑꯝꯇ ꯃꯥꯏꯁꯨ ꯐꯖꯔꯦ ꯌꯥꯝ ꯐꯖꯩ ꯌꯥꯏ ꯑꯗꯨ ꯂꯣꯡꯎꯞꯇ ꯑꯗꯨꯅ ꯀꯥꯎꯁꯜꯂꯛꯄꯗꯣ ꯀꯩ ꯐꯥꯎꯒꯦꯕ ꯑꯗꯨ ꯑꯝꯇꯪ ꯈꯪꯅꯤꯡꯕ ꯁꯤꯜꯚꯔ ꯑꯃ ꯌꯥꯎꯔꯦ ꯁꯤꯜꯚꯔ ꯁꯤꯜꯚꯔ ꯁꯤꯒꯨꯝꯕ ꯐꯅꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯑꯇꯩ ꯑꯃꯨꯛ ꯅꯝꯒꯦ ꯉꯁꯤ ꯗꯥ ꯇꯣꯅꯥꯎ ꯍꯣꯏ ꯀꯥꯡꯕꯨꯒꯤ ꯉꯥ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯉꯁꯤꯁꯨ ꯗꯥ ꯇꯣꯅꯥꯎ ꯊꯦꯡꯅꯔꯦ ꯑꯗꯣ ꯗꯥ ꯄꯤꯆꯥ ꯑꯩꯈꯣꯏ ꯁꯪꯀꯔꯇꯤꯞ ꯍꯥꯏꯗꯣ ꯃꯣꯏ ꯄꯥꯔꯇꯤꯒꯤꯅꯦ ꯑꯁꯤꯗ ꯈꯔ ꯑꯃ ꯌꯣꯛꯏꯀꯣ ꯌꯣꯛꯄꯗꯣ ꯁꯤꯗꯁꯨ ꯌꯣꯛꯏꯇꯣ ꯑꯗꯣ ꯅꯠꯇꯕ ꯁꯤꯗ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦꯕ ꯁꯤ ꯑꯆꯧꯕꯁꯤ ꯑꯝꯇ ꯄꯥꯏꯍꯟꯒꯦꯁꯦ ꯑꯁ ꯃꯥꯏꯁꯦ ꯌꯣꯛꯇꯕꯤꯗ ꯃꯊꯛꯇ ꯊꯝꯃꯦ ꯑꯗꯨꯁꯨ ꯆꯥꯎꯗꯤ ꯆꯥꯎꯔꯦꯍꯦ ꯁꯤꯒꯤ ꯉꯥꯁꯤꯗꯤ ꯇꯨ ꯋꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯣꯛꯍꯧꯗ꯭ꯔꯤꯅꯣ ꯁꯤ ꯄꯥꯝꯃꯨꯏꯌꯦ ꯃꯈꯦꯠ ꯁꯦꯒꯥꯏꯈ꯭ꯔꯦ ꯂꯣꯡꯎꯞꯇꯩ ꯁꯠꯄꯗ ꯐꯖꯔꯦ ꯗꯥ ꯇꯣꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯉꯥ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯣꯏꯁꯨ ꯑꯆꯧꯕ ꯐꯥꯏꯌꯦ ꯂꯣꯡꯎꯞꯇꯤ ꯐꯖꯔꯦ ꯂꯣꯡꯎꯞꯁꯨ ꯁꯦꯞ ꯐꯖꯅ ꯇꯥꯏꯌꯦ ꯄꯣꯁ ꯇꯥꯏꯌꯦ ꯉꯥꯁꯨ ꯑꯆꯧꯕ ꯐꯥꯏꯌꯦ ꯑꯝꯇ ꯌꯦꯡꯁꯤ ꯋꯥ ꯂꯣꯡꯎꯞꯀꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤ ꯌꯥꯔꯦ ꯁꯤꯗꯤ ꯂꯣꯡꯎꯞꯇ ꯐꯥꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤ ꯉꯥꯁꯤ ꯌꯥꯝꯃꯤꯍꯦ ꯀꯥꯏꯅꯣ ꯄꯨꯂꯞꯅ ꯄꯨꯂꯞꯇꯤ ꯁꯤ ꯂꯩꯔꯦ ꯇꯨ ꯋꯥ ꯉꯥꯗꯤ ꯀꯤꯂꯣ ꯃꯇꯨꯝ ꯇꯥꯔꯦ ꯉꯥꯗꯤ ꯃꯇꯨꯝ ꯇꯥꯔꯦ ꯐꯖꯔꯦ ꯁꯤꯗꯤ ꯇꯨ ꯑꯗꯣ ꯇꯥꯃꯣ ꯑꯆꯧꯕ ꯑꯝꯇ ꯄꯥꯏꯕꯤꯌꯨꯕ ꯑꯁ ꯉꯥꯗꯤ ꯐꯖꯔꯦ ꯍꯤꯠ ꯇꯥꯔꯦ ꯋꯥ ꯁꯤꯁꯨ ꯐꯖꯔꯦ ꯇꯥꯃꯣ ꯈꯤꯇꯪ ꯊꯥꯡꯒꯠꯄꯤꯌꯨꯕ ꯌꯥꯝꯕ ꯁꯨꯝꯕ ꯉꯥ ꯑꯆꯧꯕ ꯂꯣꯡꯎꯞꯇ ꯀꯥꯎꯁꯜꯂꯛꯄꯗꯤ ꯀꯩ ꯐꯥꯎꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕꯁꯦ ꯁꯤꯅꯤ ꯑꯗꯨꯏ ꯕꯤꯠꯇꯨꯗꯤ ꯍꯪꯉꯨꯔꯅꯨ ꯀꯩꯅꯣ ꯌꯥꯎꯗꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏꯕ ꯑꯇꯣꯞꯄ ꯌꯥꯎꯔꯤꯕ ꯑꯆꯧꯕ ꯂꯣꯏ ꯆꯥꯡ ꯃꯥꯟꯅꯔꯦ ꯁꯤꯗꯤ ꯂꯣꯏ ꯐꯖꯔꯦ ꯁꯤꯗꯤ ꯆꯥꯡ ꯂꯣꯏ ꯃꯥꯟꯅꯔꯦꯗ ꯁꯤꯁꯨ ꯐꯖꯔꯦ ꯇꯨ ꯁꯤꯁꯨ ꯐꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯤ ꯇꯥꯟꯕ ꯌꯥꯎꯗ꯭ꯔꯕꯣ ꯇꯥꯟꯃꯤꯟꯅꯔꯝꯃꯦ ꯑꯃꯨꯛ ꯁꯤꯅ ꯇꯥꯟꯕ ꯑꯝꯇꯪꯒ ꯅꯝꯖꯒꯦꯀꯣ ꯁꯤ ꯉꯥ ꯂꯣꯏ ꯐꯖꯔꯦ ꯑꯩ ꯖꯨꯝ ꯇꯧꯁꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯁ ꯁꯤꯗꯤ ꯆꯥꯎꯔꯦ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯁꯤꯗꯤ ꯇꯨ ꯂꯣꯏꯅꯃꯛ ꯐꯖꯔꯦ ꯉꯥꯁꯤꯡꯁꯦ ꯌꯥꯏ ꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯑꯁ ꯌꯥꯏ ꯂꯣꯡꯎꯞꯇ ꯁꯤ ꯉꯥꯁꯤ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯂꯣꯡꯎꯞ ꯇꯥꯜꯂ ꯌꯦꯡ ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯥꯎꯕ ꯁꯤꯗꯤ ꯍꯣꯏ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯤ ꯀꯥꯡꯕꯨꯁꯤꯗꯤ ꯀꯥꯈꯠꯂꯛꯑꯣ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯥꯟꯅꯈ꯭ꯔꯁꯨ ꯑꯆꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯉꯥ ꯑꯆꯧꯕ ꯁꯤꯜꯚꯔ ꯀꯩꯅꯣ ꯑꯆꯧꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅꯔꯦ ꯃꯤ ꯂꯣꯏ ꯀꯥꯈꯠꯅꯈ꯭ꯔꯦꯕꯀꯣ ꯃꯤ ꯑꯃ ꯑꯅꯤꯕꯨꯗꯤ ꯂꯩꯍꯧꯔꯤ ꯑꯗꯣ ꯃꯣꯏ ꯀꯥꯡꯕꯨ ꯁꯤ ꯑꯆꯧꯕ ꯑꯃ ꯐꯥꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯏꯌꯥꯝꯕ ꯑꯃ ꯐꯖꯅ ꯃꯥꯅ ꯐꯥꯔꯨ ꯉꯥ ꯄꯨꯊꯣꯛꯑ ꯂꯥꯛꯑꯦꯍꯦ ꯌꯥꯝꯕ ꯉꯥ ꯌꯥꯝ ꯐꯥ ꯃꯥꯜꯗ ꯑꯝꯇ ꯌꯦꯡꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯎꯠꯄꯤꯔꯝꯃꯨꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯍꯟꯖꯒꯦ ꯇꯥꯃꯣ ꯂꯣꯡꯎꯞꯇ ꯉꯥ ꯐꯥꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯏꯁꯤꯡꯁꯨ ꯌꯥꯝ ꯂꯨꯅ ꯎꯏ ꯏꯔꯦꯞ ꯐꯪꯗꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯥꯃꯣ ꯉꯥ ꯐꯥꯕꯁꯦ ꯋꯥꯕ꯭ꯔꯣꯉꯁꯤꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯨꯃꯟꯗꯅ ꯋꯥꯏꯑꯦꯕ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯑꯝꯇ ꯎꯠꯄꯤꯌꯨꯕ ꯇꯥꯃꯣ ꯉꯥꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯗꯤ ꯑꯗꯨꯝ ꯐꯖꯕ ꯌꯥꯎ ꯃꯥꯜꯂꯦ ꯑꯁ ꯉꯥ ꯁꯤ ꯐꯖꯔꯦ ꯇꯥꯃꯣ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯃꯌꯥꯝꯗ ꯎꯠꯂꯁꯤ ꯑꯩꯗꯤ ꯎꯕꯗ ꯂꯥꯏꯞꯇ ꯗꯥꯏꯔꯦꯛ ꯎꯕꯅꯤꯅ ꯈꯪꯉꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ ꯑꯩ ꯆꯞ ꯆꯥꯕ ꯍꯥꯏꯕ ꯉꯝꯗꯦ ꯑꯅꯤꯃꯛ ꯈꯤꯇꯪ ꯋꯥꯡ ꯊꯥꯡꯒꯠꯄꯤꯌꯨ ꯇꯥꯃꯣ ꯁꯛꯀ ꯀꯣꯟꯅꯅ ꯑꯁ ꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯑꯩ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯊꯝ ꯌꯥꯔꯦ ꯇꯥꯃꯣ ꯁꯤꯗ ꯌꯦꯡꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥꯗ ꯑꯝꯇ ꯌꯥꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯄꯨꯡꯗꯣꯡꯕꯝꯗꯒꯤ ꯇꯥꯃꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯤꯌꯨꯕ ꯈꯦꯂꯦꯟ ꯇꯥꯃꯣ ꯈꯦꯂꯦꯟꯒꯤ ꯉꯥꯁꯤꯗꯤ ꯁꯤꯁꯨ ꯁꯥꯡꯉꯦ ꯀꯤꯂꯣ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯇꯥꯃꯣ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯊꯝꯕꯤꯔꯣ ꯁꯨꯝ ꯄꯥꯏꯔꯗꯤ ꯋꯥꯔꯅꯤ ꯑꯗꯨꯝ ꯉꯥ ꯀꯤꯂꯣ 4 ꯃꯌꯥ ꯂꯣꯏ ꯇꯥꯗꯧ ꯃꯥꯜꯂꯦ 3ꯗꯤ ꯍꯦꯟꯗꯧ ꯃꯥꯜꯂꯦ 3 ꯈꯔ ꯍꯦꯟꯗꯧ ꯃꯥꯜꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯀꯀꯥꯒ ꯄꯨꯜꯂꯤꯔꯣ ꯄꯨꯟꯗꯦ ꯀꯀꯥꯒꯤ ꯉꯥꯗꯤ ꯑꯁ ꯑꯩꯗꯤ ꯑꯃꯈꯛ ꯐꯥꯏ ꯄꯨꯈꯠꯈ꯭ꯔꯕꯣ ꯆꯥꯎꯕ꯭ꯔꯣ ꯄꯤꯛꯄ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯦꯖꯤ 3 ꯈꯔ ꯑꯗꯨꯃꯥꯏ ꯇꯥꯅꯤ ꯑꯁ ꯑꯗꯨꯏ ꯆꯥꯡꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕꯒ ꯑꯗꯣ ꯀꯀꯥꯗꯤ ꯗꯥꯎ ꯌꯥꯗꯕ ꯆꯤꯡꯉꯦ ꯑꯩꯗꯤ ꯗꯥꯎ ꯌꯥꯔꯤ ꯁꯨꯡꯐꯥ ꯐꯥꯗꯕ ꯌꯥꯎꯔꯤ ꯁꯨꯡꯐꯥ ꯐꯥꯗꯕꯁꯨ ꯌꯥꯎꯔꯤꯕꯣ ꯑꯁ ꯍꯣꯏ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯥꯏꯗ ꯏꯟ ꯍꯨꯜꯍꯧꯕ ꯏꯃꯥ
ꯑꯗꯨꯅꯤ ꯏꯃꯥꯒꯤꯁꯨ ꯉꯥ ꯑꯆꯧꯕ ꯃꯔꯤꯗꯤ ꯐꯩ ꯉꯥꯗꯤ ꯌꯥꯝ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯉꯥ ꯐꯖꯕ ꯌꯥꯎꯕꯅꯤꯅ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯏꯃꯥ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯄꯥꯏꯕꯤꯌꯨꯕ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯁꯦ ꯑꯁ ꯏꯃꯥꯏꯁꯤ ꯐꯖ ꯋꯥꯎ ꯂꯨꯝꯗꯤ ꯂꯨꯝꯃꯝꯒꯅꯤ ꯃꯥꯗꯣ ꯉꯥꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯑꯝꯇꯪ ꯊꯥꯡꯒꯠꯄꯤꯌꯨꯕ ꯈꯤꯇꯪ ꯏꯃꯥꯏꯒ ꯄꯨꯂꯞ ꯆꯥꯟꯅꯅꯕ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯌꯥꯔꯦ ꯐꯖꯔꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯐꯖꯔꯦ ꯏꯃꯥ ꯁꯨꯝꯕ ꯉꯥ ꯑꯆꯧꯕꯁꯦ ꯑꯩ ꯊꯝꯕꯤꯔꯣꯅꯦ ꯋꯥꯗꯅꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯔꯁꯤꯅꯦ ꯁꯨꯝꯕ ꯑꯁ ꯇꯨ ꯐꯖꯔꯦ ꯇꯨ ꯉꯥ ꯅꯣꯡ ꯀꯤꯂꯣ ꯁꯤꯗꯤ 5 ꯂꯣꯏ ꯌꯧꯔꯛꯄꯁꯨ ꯌꯥꯏ 4ꯗꯤ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯤꯁꯦ 5ꯗꯤ ꯀꯝꯄꯜꯁꯔꯤ ꯌꯧꯔꯅꯤ ꯑꯗꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯐꯥꯕꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯉꯥ ꯌꯥꯝ ꯐꯥꯗꯕ ꯑꯆꯧꯕ ꯐꯥꯕꯁꯤꯒꯤ ꯕꯤꯠꯇꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯃꯌꯥꯝꯗ ꯑꯆꯧꯕ ꯐꯥꯕꯁꯦ ꯁꯤꯗꯦꯝꯕꯤꯔꯣꯅꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯀꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯍꯣꯏ ꯏꯟꯗꯒ ꯕ꯭ꯔꯪ ꯃꯣꯏꯅꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯣꯏ ꯃꯤꯍꯨꯟꯒ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯗꯅ ꯏꯃꯥ ꯀꯩ ꯂꯝꯗꯩꯅꯣ ꯂꯝꯂꯥꯏꯗꯒꯤ ꯏꯃꯥ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯍꯣꯏ ꯉꯥꯁꯦ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ 10-15ꯒ ꯐꯥꯅꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯤꯀꯣ ꯁꯨꯝꯕ 10 ꯐꯥꯏꯌꯦꯕ ꯑꯆꯧꯕ ꯉꯥꯛꯇ ꯑꯗꯨꯗꯤ ꯑꯆꯧꯕ ꯐꯥꯔꯗꯤ ꯌꯣꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯤꯅꯁꯨ ꯄꯥꯝꯅꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯍꯣꯏ ꯏꯃꯥꯒ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯑꯩ ꯏꯃꯥꯒꯤꯁꯦ ꯍꯌꯦꯡ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯍꯥꯞꯆꯔꯛꯇꯣꯏꯅꯤ ꯍꯣꯏ ꯐꯔꯦ ꯂꯝꯂꯥꯏꯗꯒꯤ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯚꯥꯅꯨ ꯏꯃꯥ ꯚꯥꯅꯨꯒ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯖꯒꯥꯗ ꯊꯦꯡꯅꯁꯦ ꯏꯃꯥ ꯊꯦꯡꯅꯁꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯣꯏ ꯐꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯀꯥꯡꯕꯨꯁꯨ ꯑꯆꯧꯕ ꯐꯥ ꯂꯩꯔꯝꯃꯦ ꯉꯥꯗꯣ ꯈꯤꯇꯪ ꯆꯦꯞꯊꯣꯛꯄꯤꯔꯛꯑꯣꯅꯦ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯅꯕ ꯑꯁ ꯐꯖꯔꯦꯍꯦ ꯁꯤꯗꯤ ꯉꯥ ꯀꯤꯂꯣ ꯑꯗꯨꯝ 4ꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯏꯟꯗꯣꯝꯆꯥ ꯁꯨꯝꯕꯗꯤ ꯑꯆꯧꯕ ꯐꯥꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯉꯥ ꯑꯆꯧꯕꯒ ꯊꯣꯔꯛꯄꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯏꯟꯗ ꯂꯛꯂꯛꯄꯁꯦ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯔꯦꯅꯦ ꯁꯤꯗ ꯑꯗꯣ ꯉꯁꯤꯁꯦ ꯁꯨꯝꯕ ꯑꯆꯧꯕꯗꯤ ꯂꯪꯀꯛ ꯑꯗꯨꯝ ꯈꯒ ꯑꯗꯨꯝ ꯐꯥꯅꯩ ꯑꯗꯣ ꯌꯥꯝꯅ ꯐꯥꯗꯕꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯣꯏꯗꯦ ꯑꯗꯣ ꯁꯨꯝꯕ ꯉꯥ ꯑꯆꯧꯕ ꯐꯥꯕꯁꯤꯒꯤ ꯕꯤꯠꯇꯤꯝꯗꯤ ꯐꯖꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯟꯗꯣꯝꯆꯥ ꯃꯥꯅꯦ ꯈꯥꯏꯈꯤꯕ ꯄꯩꯁꯥꯒ ꯂꯣꯏ ꯀꯥꯎꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯟꯗꯣꯝꯆꯥꯒ ꯊꯦꯡꯅꯕ ꯏꯟꯗꯣꯝꯆꯥ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯐꯖꯔꯦ ꯄꯥꯏꯗꯤ ꯐꯅꯌꯥꯝ ꯄꯥꯏꯈ꯭ꯔꯝ ꯍꯣꯏ ꯑꯁ ꯀꯥꯁꯔꯅ ꯄꯥꯏꯔꯛꯄꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯀꯥꯁꯔ ꯀꯩꯕ ꯉꯥ ꯐꯥꯕꯗꯤ ꯀꯩꯅꯦꯕ ꯉꯥ ꯐꯥꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯗꯤ ꯁꯨꯔꯨꯛ ꯆꯧꯕ ꯉꯥꯁꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥ ꯁꯨꯔꯨꯛ ꯆꯧꯕ ꯖꯥꯠꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯐꯥꯖꯒꯦ ꯌꯥꯏ ꯑꯩꯈꯣꯏ ꯀꯀꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯎꯔꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯉꯥ ꯑꯆꯧꯕ ꯂꯩ ꯃꯦꯂꯥ ꯇꯧꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯁꯔꯗꯣ ꯑꯗꯒꯤ ꯃꯥꯝꯃ ꯍꯣꯏ ꯀꯔꯤꯕ ꯃꯌꯥꯝ ꯂꯩꯔꯦ ꯏꯃꯥ ꯏꯕꯦꯟꯈꯩ ꯇꯥꯟꯅꯔꯒ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤꯜꯂꯛꯀꯦ ꯐꯖꯔꯦ ꯃꯌꯥꯝ ꯂꯣꯡꯎꯞꯁꯦ ꯍꯦꯛ ꯇꯥꯟ ꯂꯣꯏꯕꯒ ꯋꯥꯅꯕꯅꯤꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯌꯥꯝꯅ ꯍꯦꯚꯤ ꯑꯦꯛꯁꯔꯁꯥꯏꯖꯅꯦ ꯃꯣꯏꯅ ꯇꯧꯔꯨꯔꯤꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯡꯎꯞ ꯇꯥꯟꯕ ꯍꯥꯏꯁꯦ BP ꯍꯥꯏ ꯑꯣꯏꯕ ꯃꯤ ꯂꯩꯔꯗꯤ ꯂꯥꯛꯑꯣꯌꯦ ꯂꯣꯡꯎꯞ ꯇꯥꯟꯕ ꯌꯥꯎꯔ ꯂꯥꯛꯑꯣꯌꯦ ꯍꯞꯇꯥ ꯑꯃ ꯂꯣꯡꯎꯞ ꯃꯦꯂꯥ ꯌꯥꯎꯕꯗ ꯃꯌꯥꯝ ꯃꯁꯥ ꯐꯒꯅꯤ BP ꯋꯥꯡꯕ ꯂꯣꯏ ꯐꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯟꯅ ꯐꯨꯜ ꯑꯦꯛꯁꯔꯁꯥꯏꯖ ꯄꯨꯡ 2-3ꯗꯣ ꯅꯩꯒꯥꯏꯔꯨꯕꯅꯤꯅ ꯍꯥꯟꯅ ꯌꯨꯝꯗꯩ ꯆꯥꯔꯛꯄ ꯆꯥꯛ ꯀꯩꯀꯥ ꯂꯣꯏ ꯇꯨꯝꯗꯣꯏꯅꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯕꯅꯤꯅ ꯇꯟ ꯆꯥ ꯂꯣꯏ ꯐꯪꯉꯤꯀꯣ ꯑꯩꯒꯤꯁꯨ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯂꯩꯔꯦ ꯇꯟ ꯆꯥ ꯂꯣꯏ ꯐꯪꯉꯤ ꯑꯩꯈꯣꯏ ꯗꯥꯄꯤꯆꯥꯁꯨ ꯇꯟ ꯉꯁꯥꯏ ꯏꯟ ꯇꯥꯟꯕ ꯋꯥꯔꯨꯕꯒꯤ ꯂꯣꯡꯎꯞ ꯇꯥꯟꯕ ꯋꯥꯔꯨꯕꯒꯤ ꯏꯟꯗꯣꯝꯆꯥꯅ ꯍꯣꯇꯦꯜ ꯍꯥꯡ ꯂꯩꯔꯝꯃꯦ ꯃꯥꯃꯗꯤ ꯆꯥꯛ ꯊꯥꯕꯣ ꯆꯥꯊꯩꯌꯦ ꯑꯣ ꯐꯔꯦ ꯇꯟ ꯆꯥ ꯂꯣꯏ ꯐꯪꯉꯦ ꯉꯁꯥꯏꯒꯤ ꯏꯟ ꯆꯤꯡꯉꯨꯕ ꯑꯗꯩ ꯂꯣꯡꯎꯞ ꯇꯥꯜꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯣꯏ ꯆꯥ ꯊꯛꯅꯕ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯆꯥ ꯊꯛꯀꯦ ꯇꯧꯔꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯅ ꯊꯛꯅꯕ ꯇꯟꯅꯦ ꯁꯤꯅ ꯇꯟ ꯑꯂꯨ ꯁꯥꯛ ꯀꯩꯀꯥ ꯂꯣꯏ ꯐꯪꯉꯦ ꯃꯌꯥꯝꯁꯦ ꯋꯥꯅꯕꯅꯤꯅ ꯑꯆꯥꯄꯣꯠꯁꯦ ꯗꯔꯀꯥꯔ ꯂꯩ ꯏꯟ ꯇꯥꯟꯕ ꯍꯦꯛ ꯂꯣꯏꯕꯒ
Silang mayam sini ngasi video anum nga coco phabagi bitto khoina ubo phange ado aina tanarga namu bodi ngamdre aidi mayai da kumda nare gi am chore adagi lungup ki lamna num yenge du ju am nungai ba nga coco buduna lungup ta kamai phangani myam imagine torga wakhana sagaleng view adai in the jo o lakpagi nga am phadra ga ju in jingba jing anum nga coco bu phardi heta harau nei heta ne myam je adune tan nung kai ga loi chare seida tan nung loi phange ai no ju chagi dune aduna lungup tan ba in jingba je yamna waba isagi energy yamna consume tawba dum laba thaba amani aduduna mayam muigi cha diet wat pe ade aduduna sai da hotel nga hang na hodana toy janum kanai hetere mayam je nga pharoga waroga pothabo ina mayam je sanai adagi moi lungup tamin nai ba in singmine kangu je loi nungsinai ai sum u matam dai da mayam phagi juai tong na da yam nungai na moi num chamin nei aduga atei mafam da jonum group aduga maruina ngasi in jingba lungup tan ba ngasi khakna tana moi puli mayam je manipur gi kachin kuya loi sure arabra pa nambon dei bisempur dagi lamlai dagi adagi atei jaga mayam loi maganum punjalakan even sanjembam koi mamang sanjembam nongpok sanjembam haigadra sunakan sanjembam takhen dei junum thengnei aduna mamang maning makha wangje pau phongna raga choklok bai matung ina mobile da ge da hana pau phongna raga mela phajam leire ma to sin ma tani aduna ai ju mayam interest namjabani adu siju anum ai nga phabe ogdra maksu amna nungai ba yeng mada am surprising oi ba adu ma num phao hai ta ne yening ba adu mayam kai phauge do comment so na pibiromo adu anu wai chinau ngasi ai channel da thengna bi bo raga na like to biramo maruina subscribe to biramo ai subscriber ocean view ai di matung da suma video phajo jo mayam thengna na ngasi na ta di mata se lotion jarge ai maning dai chinau mayam le tu sai hotel lei do sidani mayam sabo chai maning makha da jo hotel lei ri aduna akoi flying hotel lai tar sile do mayam sa da na noi da na nga phar bai wa do pathari ado ai gi oina di mata se lotion jarge ai yam koina ai yumda halaga video semumna fani na khalle adu na mata lo sharge mathang yam nungai ba video omda in melagi phajaba video omda amu thengnarje no marakta ina sum porong phaba chalu ba ga no video no mai channel na mayam na ubiba phangni adu jo no mengbiu adu jo ai gi personal interest am ni hobby ni duga adu jo nungai makhalam ni mayam no mengbiu in mela pa mai sinau jo no porong phaba ji yengbiu aduga khoi chopai sinau jing jo in mela jo mengbiu aduga khanga matung da di loi nungai kan hai tare ni mak loin ai di ani makhang mane ani mak nungai thank you goodbye ma'am mathang nungai ba video om dong thengnar thank you ai nga saruk mayam na ngasigi mela silli kangu dagi nga ampire kana na phaba nga no di chap chap di aina ju hangdre hai ju haidre tawdabu pulap ngasigi inching ba dagi longup tan ba kangu na aingwon da si gift tore amna nungai bam phawe ai ju horen di injang hawdore moina gift tawbe ko yam nungai nga ju almost kilo ama makhang ta ne num sawre si ju yamna pikpa makti oidre ado khoi mungi di miyam damnena sina hayang ayu pokcha ne haitare ne adi am chok da ju ai kilo mam khang ta wa grass am pire asi ma ho ye thank you